पाउजेद यंफम उइब मरोइब पाउ खरा अपडेट तौजरी एमडी नूर रहमान शेख इंडिया लया की जॉइंट सेक्रेटरी ओइरगने मणिपुर तंबाक की अहन इंडियन फॉरेस्ट सर्विस IFS का ऑफिसर एमडी नूर रहमान शेख गवर्नमेंट ऑफ इंडिया की जॉइंट सेक्रेटरी ओइरगने हाइना अंडर सेक्रेटरी अरविंद ठाकुर न खुरेक पीदुना थादोरकप चेरोल अमना हाइरे मिनिस्ट्री ऑफ पर्सन पब्लिक प्रिवेंशन एंड पेंशन्स डिपार्टमेंट ऑफ पर्सन एंड ट्रेनिंग सेक्रेटरीट ऑफ द Appointment Committee of the Cabinet Government of India ngasi thokba cherolamagi matungina IFS Officer MD Nur Rahman Sheikh for India Government ki Joint Secretary oina thaupuna na bakhalakpane Cabinet ki Appointment Committee na approve tawduna IFS Officer kunbatoi khangatuna promotion pibada Manipur ki MD Nur Rahman Sheikh su yaurapane makhoi gi nauna thaupu bagi matam nauno order thorakhi gani aina cheroladuna makhatana palle makhatarakpa atopa pau amadana Indo Myanmar border paring mapung parangak sen bangamdre ngasusi Myanmar nupi kia mori da pochai jon ba changlak pada polis na thingre COVID-19 lai chatna banam pudana Indo Myanmar border sil taw bagi thabak jathaduna lagle maram masina Bharat amasung Myanmar lai ba kanigi border trade ki thabak leptuna leiri bane aduba border paring section ngak sen bagi thabak taw dabadagi Myanmar dagi nupa nupi kia border lansilaktuna more bazar da pochai jon bagi thabak leptuna chatharakle ngase pung mangarom taba matamda Myanmar gi tamu taun tlei pa nupa nupi kia border lansi laktuna more bazar amadi more gate number 2 mayad leiba sunrise ground mayad pochai jon bagi thabak chathake Myanmar masa singa si sangsi laktuna pochai jole haiba pau phangbadagi Tengnopal district police KSP TIS Bikramjet ki miyang makada more police SI Said Ersat Alina Lusingba police team amana Myanmar da pochai jon ba chaklak ba Myanmar masa sing ado thengki loinana ngayak phajina thamlaba matung da border lanthok tra Myanmar da alan khe aire Nagalamar omdana Manipur masa ani jaun Delhi police na car huran ba interstate ki Geng kutpu ama car kaya galwena fagat kre Delhi ki tongan ba mafam dagi luxury car kaya khuran bagi thabak chathaba interstate Geng kutpu ama Delhi police na mai fagna fagat pangamle Geng kutpu ama di Manipur masa ani yauri aire fagalaba interstate Geng kutpu aduda maru oiba thaudang lauriba se Manipur ki Thopal district dagine miwe asi mamingna Tadris side kawe mag Delhi University ki makada Indo college da graduation lower ba matung da Aligarh Muslim University da master loisin ba miyoine maghuran kutbu abinari ba miyoy aduna abung mahatab kawe miyoy asizo Manipur University dagi sociology da PhD lower ba matung da UGC gi net exam su lower ba miyoine aire harbe interstate gang kutbu asna Manipur dagi Delhi tana lakla kar kamarom huran laba matung da Manipur tana thawdok laga yon thopai thabak chatthaba dagi East Delhi police ki kangbuna makoi gi khongkut lirak patagi phagat pangam khibane Makhoi nuhran bagar taragani thoi amasu recover to bangamle haujuk phawda makhoi na punna kar chahum rom huran bagi thabak chatharamle aiba sukang bangamle pawsina hai makhoi na kar singa du huran laba matung census number temper to bagi thabak chathabada nadana document ke semdok semjin tawraga jon bagi thabak chathabani aiba sukang bangamle haujuk makhatana Delhi police na wahang bang chathari makhoi na huran liba luxury car singi manungda Fortuner Creta Scorpio Brezza na singba ke yaure Imphal Dimapur Labida hayeng dagi pungkun mari ki total shutdown handok palaitre National Highway number 2 Imphal Dimapur lambi pakthok chakthon na bagi thabak chatharapada Manipur gi legang na paikhalak liba thabak kasida athing bathamdon ayeng July ani gi ayu pung banga tagi mathang numit July ahung gi pung banga phawba National Highway ani Imphal Dimapur lambi asi pungkun mari total shutdown tawre aina Asian Highway lane in affected village chairman and chiefs Association Thado Students Association Sadar Hills amadi All Manipur Gorkha Students Union na taw thokre lona na shutdown gi khongpam andok palaitri aire pungkun mari gi total shutdown gi khongseng asina sanction gani airibadi National Highway asi pakthok chawthok na bagi damak lengang na paikhalak diba thaba kasida highway asi gi naket ta taribat lamsing chopagi madik chabat land compensation PU land compensation pina da bagi damak lengang na thokli order ta chana bayaroi Jun hum da kangpok P DC na thokli order aduki matungina mari lena ba land compensation ki thabak thorom sing paikhat kadabani aiba demand tawre demand asi lengak na thabak koina pangthok piu haina AISLBCCA na makhata na khongjang kya jangjang ke basu lairabane aduba ngasi pokba democratic oba khongjang sing asida pale pelengak asina tabidana lokot pham thokpa thabak thorom sing lokotan lerak padagi pungkun mari oba total shutdown to bagi phire pasi lorok pani haina PSA Sadar Hills ki JS Lalboy lahupumna press ta dhadorakba cherolamana aire Pungkun mari ki shutdown marung the emergency servicing medical media amadi airport ki damak tadi kom thokani aire makha tarakpa atopa pau amadana sakthong gas ki mamal lupa
25.5 हेंगटख्रे नन सब्सिडाइज लिक्विफाइड पेट्रोलियम गैस LPG ngasi Julai amadagi lupa 15.5 sono heंगटख्रे ngasi kilogram taramari dasmik ani ke cylinder amagi mamal lupa chanipan kontra mari dasmanga sono oire aina Indian Oil Corporation ki matungina aire mamal heंगटखि basi LPG 14.2 kg cylinder amada haukiba tha taruk lupa chamagani fu engalale Indian Oil leiba ki khwaidagi chawro fuel retailer LPG cylinder supply tori basi Indian brand makhadane kg taraga mapan cylinder commercial gina lupa humbadara taruk heंगटख्रे petrol thau ki mamal hena figure hom yau khrapani government na subsidy piriba sahi amada jum amada kg 14.2 gi cylinder taragani thoini aire security na ngak senduna jiribam dagi imphal tamna cheng pusilakpa aure covid-19 laiset ki awaba mayuk nariba manipur miyam ki damak bharat lengak na chana ba sek metric ton 13.2 pirak tuna jiribam train station phawu pusilaklaba matungda FCI ki truck driver sina imphal jiribam lambi da nangbai sinton da namduna gari sing dagi tax ki senpam lobagi thabak satharli ba asi control tawdabade seng singpang ngamloi haidon lerakhi ba adu ngarang dagi manipur lengak ki mari lena ba authority ga wari sanar ba matung da seng sing ba haukre pau se sina phangba pau gi matung inati hauki ba jun taraga mapanda seng bag 25879 MT 13.2 asi train daba kunmathoi da haptona jiribam phawba pusilagi bane aduba cheng singbagi thabak tawgada all jiribam road transport driver union na imphal jiribam lambi da khulai paiba loop kya na namduna truck driver singta namduna sel lobagi thabak chathariba asi thingdrabadi cheng singba ngamloi haina train dagi cheng thangthau dana leirakhibane aduba jiribam district ki DCW malem ngan ba chenglai IAS na all jiribam road transport all jiribam board transport driver union ki kangbuga wari sanaraba matungda manipur lenga ki mari leinaba authority singa amuk wari sanaraba matungda cheng bagi thabak tawriba truck driver singda imphal jiribam lambi paringda airapan amada thokaloi haiba thajaba pibadagi ngarang ayupung taraga mathoi makhai dage hauna cheng bagi thabak augibane aire makha tarakpa atopa pau amadana Canada da record oina Celsius degree 49.5 yauna sabadagi mioi chani hena sire hauki berai no mitagi ngasi fawbaki manungda Canada da mahausa ke record thugaiduna sabagi sang degree Celsius 49.5 yaukibak loinana heat wave tholokduna mioi chani hena sikre asi basing masing hengalakpa yai aina panare US ki awang nong sup thangba Pacific region da su khangamdana saraba heat wave na baram oiduna mioi kya laikhitre aire British Columbia ki West Coast province ta su saman badagi mioi kyamrom sikibak loinana ngasi fawda mioi chani control do laikhidre hauki berai no mitagi nengthauka phawbagi marakta sabagi sang khwaidagi wangna laikhibane aire marakasida housing hekki mamangda phangkiba pau amada manipur ngasi covid na mioi chamanga subna nipan positive oiba thengna khre loinana lachat asidagi mioi taragani thoina laikhidre laikhidaba makhoi taragani thoi asi tharaga covid-19 sikiba manipur gi apun bamasing lising amaka chama gompogani thoi yaukre aroi content sing asiki maroi pau khara siba pau tamjariba manipur local news YouTube channel amadi Facebook page asidagi yang biri pupura pakpataka sari channel asan adum takana bade subscribe tawbi dribasna subscribe tawbi rumoloina like and share tawbu sukawi kun pramakpo abokana thaka sari